एमजी नरेगा की थबक सोथरीबगी मतंगदा कमिटी सेमलगा थिगदनबा ऑपोजिशन एमएलए औक्रम सूर्यकुमार हाउस पोखट की वाफमबो मिनिस्टर बेसोजिन कमिटी सेमबगी मथौ तादि हाइना पाकुम पीखरे जेनिम्स स्टेरिलाइज तौरबा फिरोल लेनबा लेंगा की सेल लेत्रबदी एमएलए सिंगी थाम की तोलोप कथोकलगा लेसी हाइन एमएलए जोय किशन हाउस थमखरे हेल्थ मिनिस्टर ना सेनबा ऑफिशियल लेमना थारोय हाइरी मनपुर पुलिस की स्नैपर राइफल मापन ऑर्डर तौरे MP5 ऑटोमेटिक राइफल गलोनना नाइट विजन याव नौमई लेनब बॉम्ब स्क्वाड के अनौब खुलाई लेनब होनरी है चीफ मिनिस्टर हाउस थमखरे सथगिब असेंबली मिफमदा डिमांड फॉर ग्रांट्स निपान की अपुन सेंफम लुपा कोटी 594 लाख 3,60,000 पास तौरे The Manipur Loktak Lake Protection Third Amendment Bill 2019 su pass taukhre. Nagaland ga tainaba mafamda laiba Manipur gi Jesami sub division matam kaya gi mamangdagi lenga ki miyeng sangdabadagi hiram kayada sothaduna lairi. Laimakong dalaiba army ki gari na thombadagi nupi ma laikidre amana sokle thong asida khoisang nerba khurkhul gi miyamna laimakong lambi ingzinkhre amasung fajindana lairiba Indian pilot hayeng thaduk lagani haina Pakistan ki Prime Minister Imran Khan of lauthokre afamamari thamna ba lafal lebkhong thang asina Pakistan bo ason bo inu ubadi langani hai Mayambo Kurumzari Adam Nemidabasi Impact News ni Aitakilamam Siam Kanin Hausek Pungzasi Pawagi Marabapao Simiam the Pizari. Manipur Assembly ki ngasi sataki ba mifam gi wahang pakum matamda Mahatma Gandhi National Rural Employment Guarantee MZ Narega eki makada Tauriba Tabakta Manipur na atop state singa yengnarubada khwaida ki sotana lai haiba gi matangda opposition MLA Okram Surjakumar ga Minister Biswajit ka sauna awaikum taunakre. Ministry dagi phamba pawgi matung ina Manipur da MZ Narega gi thabak singda chauna sothaba laiba asi kari karamba asoiba laibage haibadu yengsinnanaba committee ama semnanaba opposition MLA Surjakumar na house ki puning singsin ki adabu RDN PR Minister Oriba Biswajitna mamang da palamba lenga ki matamdagi soiraga lerambani haiba wafam thamlak ki bagalunna han leramba Thak-tudagi anoba lengak lakpada hantaba laite maramaduna committee semagi mathau tadi haina minister na thamlaki haribu wafam singa si sataki assembly mifam gi wahang pahong gi matamda financial year 2016-17 2017-2018 amasung 2018-19 gi oina MZ Narega gi makhada yumamada sangsat numit kayani thabak suhan bangam khrabagi haina hangba wahang asiga marilenana Opposition MLA Surjakumar amadi Minister Biswajit ani awaikum taunakibani. Manipur sina all over India da North East ka yang namatam da is the worst performing in MG and RGS. Manipur ki se average days of employment provided per household se ngasi gi oina 13.63 days na laiba sir. The department ki site ki PB ra isina 18.41 days na lai masi ki clarification simga PB ba yagadra haibdum sir. Thank you. Sahi ki previous year sing yenga kanda ekoi ki MG nerga ki mathang gi lakadaba sahi ki ekoi ki percentage hai tara man days si lepani. aduna koi ngai gi 2018-19 da khwadi wars oi haibase koi the wars oi balai te ability create tawro hadana DC things da loina mak koi haire har kan da ngasi jo koi meeting lei after the session lei ra kan liability create tawro kan praja myam da haire full je tawrga di mathang da koi 182 200 ki man days amuk pi ge na har ko sin maram morga aduna koi hena na bakan honori Sanaroi singi damak matau taribasi afaba ground ni afaba stadium nati sanabaga mari lenaba thabak sing paikhanana ba hairakpa matamda stadium yawba sel yama changba thabak sing hairakpana khudong sadaba mayok nei haina yas minister led pau haukip na ngasi sathakiba assembly mifam da house e poning sing sen kre mifam masi wafam masi Opposition MLA Dr. Saltian and Amona Maki Assembly constituency da sanabaga mari lenaba kari thabak sing paikat labagi haina hangba wahangi pakumda minister let paung phongdoki bani mak na hai Manipur ke tongan ba mafam sing da sanabaga
mari lenana thabak sing paikat naba hairak pada stadium yawba asoba senpham sangadaba thabak sing hairak pasina department gi leiba senpham asina Manipur gi mafam khodimakta yenba konagadaba laite loinana karigumba ground fazaba ama CMC hairabadi department gi leiba senpham sina ground kaya ama sema yagani haiki amasung department assembly constituency dagi karakpa opposition gi MLA Dr. Saltulian Amona mahaki constituency da sanabaga mari lenaba thabak khara paikat haning bagi apa madu thabak to on thok nana ba honagani haina minister na house ta thajaba piki Tipaimu kendra manung sidasu national players adum thokpani aduga football khun dasu playground se sabad jam darkar oibani tipaimuk sub division ga wangairen sub division ani le ani asida sub division ani se supai pai khatabanga si phawa chahi ani henjelak pasida opposition member ama oibagi adum khanbi darabja la haina aigi wakhanda pokpa sports kumba ising chau gumba da party khaide adum aina please khanbi ganu adubo asimak ta tang asida noi sanction pirani haiba soi hai ngamoi India government na permit tauba paisa dugi nungda noi semaga tharo o haibada pugi ani makti asi asmai tauna thare haijabai wa khatani Zenimsta sterilized cloth haibadi mahik matai siendaba fi laitabana maram oiraga anaba ama operation tawkhidri haina ngasi fongba sanalebak pause da yawrapagi matangda opposition MLA Kumoksam Joy Kisanna ngasi sathaki assembly mifamgi calling attention motion pukatuna house polling sanction kre sterilized cloth lainana balenga ki sel leitrabadi MLA singi thama gi tolop kathok laga leisi haina MLA Joy Kisan house thamki Health Minister Jayant Kumar Pakum Piraduna Asuguma Thawangasi Ikai Ningai ni Haiki Lunana Karigumba Zenimska official sing the Asoib Aran Malam Labadi Excel Logani Highness Minister Hazaba Piki Adabu Haibu Wafam Asida Zenimski Asoib Lam Dragadi defamation suit Tauba Yai Highness Minister and Fongdoki Minister Jayant Kumar Zenimski Director Dagi Akupa Marol Lauraga Taudogi Matanga Kangani Highness Fongdoki Bagalunana Opposition MLA na Thamagi Tolo Mating Pangi Haidabasu Pangbiu mina mating pirakpada lausen bada akaiba laiti haiki makata na zoiki sanna sterilized cloth lainaba sel laibra laitabra haibadugi pakum pibiu hairakpaga lonena mating pangba donation tawba haiba se laitaba mafam da tawgadabani haina phongdorappada nakal anigi marakta awaikum tawnarpagi mami tabadagi speaker na phathaki akoi government ki hospital sing sida chatla kanda private hospital he point to hai am haina grazan anywhere rims bu khangde jenims bu khangde sadura chalu akoi se khulai wat pane du wat pane aduga operation to buje som gi government gi hospital le doctor sine oileram laita laira gi madum brai da kitang kana na ba praja gi swata da thabak tori ne sarkar sina leiraga sir sumaina to busi khabar helan yak busi sir how su se san jatari ngai yak busi sir am shocking oi sir adana Jenims te ngarang to risi da 15 cases matu gi se operation to ngarang se ungdang se layu makil keno da akai ba yor magedi yes definitely will take up action adu karing ba jenims lalam da target di hospital lama da asuk sati ba makil gi issue macha ne har ga su jenims lalam magana jenims ta kai legi habda yeng jaga du jenims lalam da thogana jenims may be at liberty to file defamation suit Manipur Police के स्नैपर मापल लेनब ऑर्डर तौखरे MP5 ऑटोमेटिक राइफल गलोनेना नाइट विजन यावबा नोमई लेनब अमदे बॉम्ब स्क्वाड की खुसुखलाइसिंग फगननब होनरी हाइनेस मिनिस्टर नंगसी फमखिबा असेंबली की मिफम द फोंगदोखरे वफम सिंगसी हाउस द पास तौनब पुथोरखिबा डिमांड्स फॉर ग्रांट्स 2019-2020 की डिमांड नंबर 7 पुलिस ता opposition MLA के रंजितना थांगलपा कट मोशन गा मरी लेनना चीफ मिनिस्टर न फोंगदोखिबने MLA रंजितना हाउस लेरिबा Hauzik Ladiba Manipur Police personnel singna Siznariba Kusukolai sing asi Matamga Sanaba Anaba Kolai sing Piba Matautai Haiba Wafam Tamlakpagalunena Police ki transport policy matik sana laitaba amasung CCTV camera Tamliba Polo Ground Maningda Hadak Bomb Pokhaibada Senaba sing Paba Ngamdriba no Haiba Wafam sing Tamlaki Lunena Chief Minister na Anoba Nongmai sing order tawkibagi wafam sing yaungna police transfer ki matang asi yamdrabada sei ani nitraga ahum lom mafam amada posting taraga rotation tauna bahonari haina sengdoki loinena hadak bom pokai ki ba mafam adu CCTV yodaba mafam oiba mafam ni haina Chief Minister na fongdoki amasung nauna CCTV camera sing thamlagani haisu haina fongdoki
सरकार की ऑर्डर की मतुंग इन चाही अनि लेरकांदा तमदा अमुक चाही अहुम लेबा फंगनी हाइबगी ngसाई पॉलिसी अमै मखादा लेजबदो ngसीदी सरकार सिना मदु ngakna चत्तबदगी सर्विस तौरिबा सिंग असिदा खोइगी निंगबा कायबा हाइगद्रा पेनला पेलक्तबा हाइगद्रा सिगुम्बा मयाम अमा थोले अंडरग्राउंड गुम्बा और मिफा मिपुन तौरगा सेन तानबा रेनसम तौबसी सार अखोइ स्टेट सिगिदी तंबंगम दो पोट अमनी मदुगुम्बा सिंग अदु फाग्रबा मतुंगदा थेंगनबगी दमक्ता कोई स्नैपर गन नाइट विजन गुम्बगी खुलाइसिंग बोम नुंग फुंबा खोटपगा आइसी सार याम तोइना थोप स्टेट अमनेबा मसिगुम्बा बोम फुंबा खोटपसिगी डिफ्यूज तौननबा अनोबा मखनगी खुलाइसिंग मसि मणिपुर पुलिस दा सीजन हल्लब्रा पुलिस की इक्विपमेंट करी करी अमा हाइबदु कोई याम कन्ना मॉडर्नाइजेशन की मखादा अखोगी स्नाइपर इवन स्नाइपर कोई मापन अखोई ऑर्डर तौखरे अतै अतै बॉम स्क्वाड की करीगी अदगी MP5 अखोई ऑटोमेटिक राइफल्स अदुगुम्बगदु तौरकांदा अखोई खुलाई हेंकट हन्नबा फगत हन्नबा हाइतारे याम कन्ना होनजरी येदना अदुमाइना आई जगे अदु ngasai wireless की अमा हाइबगिबदु कैनोनी departmental inquiry subject to the outcome of the departmental inquiry me issue me obegi humanity ground da retire chatorabani khotorabani andum khar lakpadu su honorable members in khanadaba yadaba situation human problem when he lakwa do tawni aduna subject to the outcome of the departmental committee koi hankat Hauzik Sathariba Manipur Assembly gi mifam gi ngasi tarin samanumita demand for grants nipan gi apon senpam lupa koti lisingani samnga ni phumari lak tare lisingom phumapan pass tawkhre ngasi numidang pung taret helab phawada khandaraba matungda pass tawkhraba demand for grants singadudi demand number 7 police demand number 24 vigilance and anti-corruption department demand number 31 fire protection and control demand number 32 jail demand number 33 home guards demand number 34 rehabilitation demand number 36 mine irrigation amadi demand number 40 water resources department hariba demand singa sine demand for grants singa si pass tawna bahonabada demand number 7 police da opposition MLA mangana policy cut motion sing thangalaki demand number 13 Vigilance and Anti-Corruption Department da opposition MLA na policy cut motion pukhalaki demand number 33 jail stana opposition MLA Keranjit na policy cut motion pukhalaki loinena demand number 40 Water Resources Department na opposition MLA taret na tongan behiram singh da policy cut motion pukhalaki demand number 7 police ki policy cut motion singa do maruaina MPS Prometheus singh promotion पीदना थंबा खुलाई थादुलगा लेंगाक थसंगलबा मतुंगदा लेखिद्रबा लालोबा सिंगी इमम मनुंग सिंगदा लेंगाक यंगसनबीबा वाटपा प्रवीस सनम मिसी की केस अमदी गाड़ी हुरान बा थिंगबा ngamdabada singba kaya asida yumpham oiduna policy cut singadu pukalakibani demand number 13 vigilance and anti corruption department gi oina policy cut motion adu PWD da sek droel authority CDA gi sasinaba khuyek pidona paisa lauthoknaba honarambagi matangda senaba sing phagatpa ngamdabagi matangda cut motion pukhalakibani jail gi matangdana jail compound da matik saba residential quarter laitaba made capital punishment phanglaba sing farsi tawpham matik san leirabara haiba wafam sing asida policy cut adu thangalakibani water resources ki oina dolai thabi dam ningthina salainaba policy laitaba Kongba turil seng badamatik saba policy laitaba department asida transparency laitaba nongju thada isau mayu nanaba saba policy laitaba madi nambul turil ngak senduna thamnaba policy laitaba asina simba kaya asigi yumpham oidana policy katsingado thangalakibani ngasigi miphamadu dahana ordinance oina sanaba haukraba the Manipur Loktak Lake Protection 30 Amendment Bill 2019 so yenaba yaudana house na pass tawki Janims Dental College ke hostel building block ta punna nupa amasung nupi mahiroi sing hostel room laitaba natana family quarter laisin bana mahiroi sing na sound na khodong sa da mai unari haina college asgi hostel da laiba mahiroi sing na fongdorakle building asgi ahan ba floor da nakalani khaidoktana hostel salaiba natana girls hostel thangna ba sarukta hospital asgi staff nurse amadi family laibana nupi masa mahiroi sing na sound na nungai ta ba mai unari building asigi boys hostel da punna mahiroi ni phumapal laibata natana girls hostel da mahiroi 13 lairi
BDA second base the nauna sanglakliba mahiroi singi hostel pibinaba matam kayagi mamangdagi taksinduna laklabaso director na allotment p ni hairaga ngasi phawba pidan lairi haina mahiru sina phongdorakli nauna sanglakliba mahiru sing hostel phangdaba na manak nakpa rent laiduna ahenba sel kaya tingduna mahi tamli hostel gi matang da pendraba nungai taba kaya lebaso mahiru sing academic career da ozasin akaiba pirakadra haina kibadagi mapan thokna amadi sak tak chana phongdok pangamjade haina mairui singna pelaba wafam kaya phongdorakli Urdu lon haibasi Muslim khaktagi nate lon asi mipum khudimangna khangjinma mathau tai haina Governor Dr. Nasma Haftulana phongdokre wafam asinga National Council for Promotion of Urdu Language na Sidna Hotel Imphal da pangthokiba nomagi oiba Urdu lon sakhanaba interactive session da phongdokibani India government ki Ministry of Human Resource Development ki makhada laiba NCPUL na Sidna pangthokiba interactive session aduda Kava MDTP Center ki insourcing amasung Urdu lon sakhanaba honariba center singa sina saru yaki Tauramadu da governor na makhata na phongdokibada Urdu lon haibasi yamna phajaba madi masagi oiba magul laiba India gi lon makhalamani lolasi ngangba haibada natana iba masung paba hainaba tamamathau tai haiki Tauramadu sar yakiba NCPUL gi Director Dr. Akil Ahmad Nasu Manipur da Urdu lon sakhanaba madi mahiloi sangsingda lolasi takpi tamibagi khudong saba ama piba yanaba Manipur Ministry Secretary amasung Education Director ga atobada wari sanaragani hana phongdoki हर स्कूल में कॉमन स्कूल होना चाहिए जिससे मराठी ज़रूरी है पढ़ना क्योंकि स्टेट की ज़बान है हिंदी पढ़ना ज़रूरी है क्योंकि हमारे मुल्क की नेशनल लैंग्वेज है अंग्रेज़ी पढ़ना ज़रूरी है क्योंकि हमें कम्युनिकेशन करना है दुनिया के साथ उर्दू पढ़ना है क्योंकि न सिर्फ उर्दू हमारी मादरी ज़बान है और एक खूबसूरत ज़बान है और जिसको दिन जिंदा रहने का फलने फूलने का हक है मौका मिलना चाहिए अगर हम उसे आम स्कूलों में राइज करेंगे तो हो सकता है कि अपनी महदूद सोच जो हमारी है कि सिर्फ मुसलमानों की ज़बान है उससे निकल के दूसरे लोग भी इसको पढ़ेंगे उनको भी पता लगेगा कि उर्दू ज़बान क्या ज़बान है उसकी क्या खूबसूरती है उसमें कितनी गहराई है Maya Imphal constituency ke hanage minister Dr. K. Ratan Kumar bo All India Congress Committee na Manipur Pradesh Congress Committee ke Vice President amasung Ticket Committee ke member ama oina khalaklei Dr. K. Ratan Kumar bo MPCC ke Vice President amasung Ticket Committee ke member oina khalakpada Maya Imphal Block Congress Committee Mahila Congress Committee Youth Congress Committee amasung Maya Imphal constituency ke Congress workers sing na harau tayamba galunena thakan pa phongdong narakli Lagliba Lok Sabha Mikhal Gidamak outer amasung inner animakta Mikhal Thengnanaba MPP ki oina sem saba mapung phana loiri haina party as General Secretary Gitazin Hobism na phungdorakli Polo Ground maning da laiba MPP ki office ta pangthokiba pawmi singunaba mada makhata na hai inner da party as ki president oinam Jogindrona aduga outer dana Laikhan Kaipuina Mikhal Thengnagani party asi oina Mikhal ki campaign hauragani loinana manifesto su atubada phonglagani haiki Mikhal aside MPP na mai pakna na bahon ringi serak asida kanago mamioi kharana party asi ba mingsathi na bamongda aranba yumpham yawda ba propaganda kaya media gi khothangda sandok deb asi laibak thibani party manungda sarang na ba amadi akaiba yaba phibam amata leite haina su sengdoki Manipur da leiba issues mayam armed forces special power ki ILPs ki KF ki Manipur University ko thok mayam jingsi maximum MPP na ngasi babuda thudang kya lawdur lai Congress amati BJP ki lagi MP mayam jingse center yorakan da mokoi wangang mangam thona amta leite pudam moina da KF ki issue gi matang da miyam na khangra phomani MP anisi wangang magi mahuta ono taidana council of ministers sing phamin na kan sa thamin na kan da koi home minister unari prime minister unari hai leibe sugmo mayam sing sina leba ki miyam gi thajaba si mokon hek mangal le MP paira gadi manpu miyam gi damakta awana khuding mak mayok na ngam gani thengam ngam gani adi Manipur gi damak thabak thoram kya tawung ngam gani habasi ai miyam thamjage
ꯑꯩꯈꯣꯏ MPP ꯒꯤ ꯍꯧꯖꯤꯛ ꯄꯨꯕꯤꯔꯤꯕ ꯑꯣꯏꯅꯥꯝ ꯖꯨꯒꯤꯟꯗ꯭ꯔ ꯁꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟट MPP ꯁꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 4 2018 ꯗ JM ꯍꯣꯜꯗ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ 94 ꯗꯒꯤ ꯂꯥꯛꯄ ꯗꯦꯂꯤꯒꯦꯠ 394 ꯚꯣꯠ ꯇꯧꯔꯀꯥꯟ ꯈꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟट ꯑꯃꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟट ꯈꯟꯕ ꯑꯗꯨꯗ ꯃꯤꯑꯣꯏ 4 ꯄꯥꯅꯕꯅꯤ ꯃꯤꯑꯣꯏ 4 ꯄꯥꯅꯕ ꯃꯅꯨꯡꯗ ꯃꯃꯩ ꯇꯥꯍꯧꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏ ꯈꯔꯒꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯁꯤꯒꯨꯝꯂꯕ MPP ꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛ ꯍꯣꯠꯅꯕꯤꯕꯁꯦ ꯇꯧꯕꯤꯒꯅꯨ Campaign for Free and Fair Election Committee Kafi Manipur Imphal East ki Nongdam da Laikai Miam Galunina election da Kanglon Sumna Aseng Balusing Bakansi Haiduna Miam da Wakalon People get Tarama Pangto Kre. Taramadu Lorakpada Kafi gi Nongdam Subcommittee am Sam Kre Lunina Miam election da Paisa Laudaba Nisagi Pambai Sizinadaba Amadi Bot Kidamakta Saksa Hijanaba Tauhondanaba Yauna Warif Kayasu Low Kre. Awang nongpo ki miyam na yelomi kanjana ba kongjang kaya sangsin bada state force ki maikai dagi aswapa namadi asiana kaya nangan kiba singdu ki mathakta independent investigation ama atoba matamda sinbina ba notice dialogue forum NEDF na demand taurakli ngasi Manipur slapta pawmis unabada NEDF ki advisor U Nobo Kisor na hai awang nongpo ki miyam na kep amadi permanent resident certificate PRC ki mayukta sangsen ki ba khongjang kaya adu da khulai paiba forces singna misam kaya gi mathakta sathakiba kaihenba thawong sing adu laibak thibani handakta su ikui kuidana Arunachal Pradesh da PRC ki mayukta miyam na sangsen ki ba khongjang da Tripura State Rifles amasung security force singna sathakiba kaihenba thawong sing adu basu awamo thakta yanin da phongdorki Human rights violations ही तो रबनीना हजिक अकोई भारत सरकार दा नजरगा लेरियो सरकार से हाइजेनिंग मजी अकोई की independent impartial investigation team नमा सेंबियो आईडी independent commission नमा सेंबियो अकोई कनो की सुप्रीम कोर्ट की नजरगा हाई कोर्ट की retired judge समना chairperson वर्गा full investigation तोरगा कनाना करीगी दमुक्त कापी बनो कनाना order पीरी बनो हाई बगी मतंग सिदा investigation तो बियो Laliba Mars ahumda Mitai Singbo Settled Tribe List Salanaba Satkaduriba Miyam gi Kongsetta Mitai Singna Limit Asida Nomagi Sinta Leptuna Saru Yavinaba Settled Tribe Demand Committee of Manipur gi Serolamana Appeal Taurakli Nakalamoram the Kongset Asi Workers Union Manipurama Sung Milal Kanglai Paki Tongan Serul Singna Mapung Fana Sawat Kaniso Haina Kangalakli The Cultural Forum Manipur gi Thani Koding Fong Sepong Zernel Ritu gi Chama Marfuhum doi Sama Marifuri Subabolum Fomagi Tram Oma Oinangasi All Manipur Asan Rota Laiba Manipuri Hindi Parisat ki hold the Pang Tokre. Ingkum Zalisingama Samapan Yankai Mapanda Linkalaki ba Forum Masina. Shahi Humpu Surapagi Diamond Jubilee Celebration Manung Sana Ritu Fomagi Taramasi Pang Topani. Itu asi pongje bagi maramdi moroibo pandamdi Manipuri loan amasung Manipuri culture bu sakhona bo honabada masi da article ibigedo ribo mioi singna ibiraga su phongna na bai khudung chaba leitraga di awaba oigedo maramna aikona masigi ama tong thidana Manipuri loan amasung culture sakhona na bagi thaudang lawbugi pandamda masi phawba masi ritu haibasi khoi culture forum Manipurna phongdun lakchabani Imphal West District Commando Team Mananga Sinong Tilpung Ahum Gamini Taramanga Dagina Mari Fawada Tangal Vazag Ima Kaitil Ngari Galiamadi Naga Nalada Tibuhumaki Tabak Satakre Tibuhumaki Tabak Adu Imphal West District Police ki Edison SP Operation Aribam Ganesiam Saramagimi Makada Satakibani Tibuhumba Aduda Mafamadagi Mioi Sama Nifugi verification Sataki Maduda Masagi Saktaksi Yaudabami Kun Fagat Kibagaluna Makata Buhang Pong Satanaba City Police Station da Sinakre Special Judge Pokso Imphal West na Nupama Sahi Marirom Tangai Ribi Pimasamada Sexual Assault Saturubagi Maralda Zel Thazin Kre Zel Thazin Kramanupado Imphal West District ki Mafamadagi Mayang Lambam Sital Elias Kokprei Sahi Nipumari Apopa Laikidraba Singleni Salibat Hasagi Haukiba Tang Kunito de Sexual Assault Tok Labamatung Nongalaga Pasway Police Station na Pokso Eki Makhada Sitalasi Pakibane Case Sigamari Renner Sitalasi Cherap Court Complex the Labor Special Judge Pokso Imphal West ki Mamangda
पुथोक्लबा मतुंगदा कोर्ट नमित 15 जेल थाजिनब ऑर्डर पीखी नाकलमरमदा कोर्ट असिमकना मतई मनाव अमसु सही 13 रोम तमक ngairibi nupi masa ama sexual assault tawgi maralda जेल थाजिन खरे sexual assault adu makhoi anina poksabi सही 13 रोम tangairibi masanupi da sathakibagi maralda phakibani Special Judge Pokso Imphal West na numit 15 gi judicial custody da thamnanaba remand piki Hozmatanga swaida break matang lawjage break matungda Science for the People and the People for Science haiba team da Manipur da sungasi National Science Day Palon Thoram Manipur University da pangthokibagi paw amadi Manipur masum malim ge tonga tong ipaw sing pudan laksage impact nis public ta da lebiu Break matungda taran oksari hosi bakhata ba paw da Advanced Level State Biotech Hub Manipur University gi Biochemistry amasung Library Information Science Department na punna kusam naduna National Science Day Palon Thoram pangthokre Thoramasi Science for the People and the People for Science haiba team da Manipur University gi Library Conference Hall da pangthokibani ngasige thoramadu sar yakiba wangangloi singna malam gi oina science amade technology ki lamda ahongba lakliba asida khonglai yamna yangna mang thaba ngamna bamadi khunai asida science na piriba kanaba singi matangda wafam kayasu thamnaki Manipur gi awang ithang thangbada leiriba Nagaland ga tainaba leiriba Jesami subdivision matam kaya gi mamangdagi lenga ki mieng sangdabana awaba kaya mayunadun leiri hiramasi gi matangda Impact News ki reporter Donald Saidem dagi akhanaba report aba Jesami subdivision Ukhrul district ki manung chana lamdam asigi awang ithang thangba maikai da leiba mafam amani Imphal dagi kilometer 2 rom chatlaga leiriba subdivision asigi mideng makada khultarama thoi leiri subdivision asida ana laying dagi hauraga mahai gi lamda swathabana masing henba mafam ama oi subdivision asigi primary health center da ana laying gi oiba facility amata matik sana fangdri maru oina angang unaba amadi emergency case singda khunja singna chawna khudongsa daba mayoknari doctor leirabasu koigi pot angang pokpagi matangda pot sudaba yam lei ukruda ta habasu yam lapi aduga Nagaland yaugi habasu yam lapi ayambana Nagaland da chatle koi Manipur state koi dige last oibani koi government na phajana yengbi de koi bu aduge koi da kai kino yam hangyaba koi bu luna tawda mane na adungba su ko hangba adu koi su ikai ba ri labra somda adu doctor le trabro facility le trabro haina khanba su le adu koi su khumba khumpham su le matam su phange x-rays we don't have lab technicians we don't have any investigative no instruments we don't have Mapung phaba SDO gi office leirabasu mafam asida SDO officer masadi famde mafam asida gi kilometer 119 rom lapna lehauraba Ukhrul district headquarters ta famduna thabak sui khunja singna certificate amadi atai tai hiram gi khudyek lawnaba hotnaba amadi tongan ba thabak thoram sing pangthoknabagi mathau taraku matamda khunja sing pendaba in the office here that would be more convenient for us sometimes village disputes also happen and during that time also we have to walk this long distance nakan amarumda Manipur asi mamangai dagi hauna lamkhai gi matangda Myanmar Nagaland amadi atai yumlo nariba laiwak singa sayetnaba kaya thoktuna lakli Jesami subdivision gi manung chana lairiba Sorafung wahong na singba khul singa Nagaland gi kangjang khulga itattatana lamgi matangda khatna sainaba kaya thokli lau lingba amadi lau khawa matamdan hena lamgi matangda wathok thokpa lepki hanna ipai pune ujariba lam viji khoina lomai kabiga ekhoibo phuriga ekhoibo lupuk adu chinghamdre 2010 de kanjam ki vijina Sorafung ki lupuk loina mai thabire adugi mathakta lupuk adu de leiba Sorafung ki milki paisa su khuglai thabashu na ba yopa gori busu chiang gori busu loina viji khoina no pikre pumna mak sotharabasu mahai haibasidi tangai fadraba mioiba amagi punsigi masak amani mahai gi lamda yengluragadi higher secondary level forward mahai tamna ba Jesami higher secondary school lairi school laijarabasu science ki laboratory oza amadi staff amata matik sana laitabana sahi asigi class 11 tamliba mahairoi singna science subject amata launadre in regard to this exam center there are so many high schools around our village so for all these high schools this school is the proper place this school have the proper building I should say it is not very proper still then comparing to other high school we have classrooms this school can be an exam center for class 10 as well as class 12 Fibam asidadi khunja singi thamoi da su makoi asibu Manipur gi lamda khundaribra natraga Nagaland gi lamda khundaribra haibu gi asawo wahang lehauri Impact News ki damak pawdam jariba Donald Saidem Jesami
Fravis Sanam Music Mayokta People Action Committee Madi Manipur ki tongan tonga baluf kaya nangas ahing dagi Manipur pumba total shutdown tawana hana toramadu matam khargi wana yaithokre hiramasi mata nangasi uri pokta leiba mapari ningkholda lup kaya gi muising yaungna pangthoki ba pangmising unabamada MKL gi Vice President Elanganbi na hai haugi basai kumjalisingani taratari ke September mapanda Uttar Pradesh ki Greater Noida da mihatin hatopi kiba Pravis Sanamisi ki asum langlang langzil ngasi phawba khangma ngamdre hiramasi da ngasi phawba Manipur lengakna lawfam thopa thaudang lawdan leirakpadagi ngasi ahing nongyai dagi total shutdown asi tawnana ba lakthok lamani adu hauzik board council amasung CBS na level class amasung 12 ki exam sing leramba amadi Manipur ki chief minister na ngarang assembly te thamkiba wafam adu da yenglaga matam khargi oina yaithokpane adu lengak na ngarang haikiba wafam adu atuba matam da thabok onthor taragadi onthok taba taragadi shutdown asi makhata na amuk satana ba lauthokani haiki CM na masigi thabak se chatharagani aduga promote prasad adu additional SP aduga loina ne MLA ama yaura kanda masi thijanba pambiraga de khoi tawragani haiba pon amasu lauthok pikre aduga loina na exam khalla kanda khoina total shutdown se matam khara komthok pa haina khoi mayam chi lemna re aduga loina na CM na ngangi ba pochi ngahak lera CM ama oiro Manipur government na ngangi ba poche ngahak lera ama ngangni ngahak lera ama wasakani tawbaje khoi thajaba ngamdre thajaba ngamdaba na maram oira kanda ngarang lauthok karaga su ai khoi di yam kanba khongjang di adum changchalakhi gani aduga loina na man lauthoi ba poto chinda lauthok pa nataba ai ba oina PAC amadi ima singsida thabirak na ba khoina masi madi pami aduga loina na Hana Minister Waramba Morangthem Okendro gi Laikhidraba Masanupa Siddhartha Morangthem gi Mingda Imumanung gi Muisingna Kendra Vidyalaya School Lamfian Laiba Chaba School Asigi Assembly Ground Drinking Water Set Amade Lecture Hall ngasi sangakre Ningsing Mayabadi Manipur gi Hana gi Minister M Okendro gi Masanupa Siddhartha Morangthem asi Kumjala Singni Taratar ki August thar South Delhi gi Hutch खास तलैबा रेस्टोरेंट अमदा सिंगनिंगाई ओगमोंग मिसी मद लेकिदबनी लोइना मिसी असिगे सबसाब लंगलालन जिलसु ngasi फाव सबसाना खांगमंगमद्रिबनी Infal Mori Lambi Amadi Mori Town Manung the Noma Kang the Natok the Extent Singak Tok Nabagi Matang the Miaogi Mifam Pang Tokre Mifamado Hill Tribal Council Mori the Sinduna Mori Town the Labor Lup Aseg Office the Pang Tokibani Mifamado the Infal Lambi the Sialiba Infal Mori Lambi the Sialiba Garigi Association Sing Driver Association Sing Amadi Tongan Tonganba Transporters Union Amasung Stakeholders Sing Yaki Mori Town Manung the Accident Tok Tanaba gari ki speed ki sang gari parking yu thalaga gari thauba ma di driving license pai da banab singba singi matang da so wafam kaya mifama da phung na ki gari ki rule and regulation in daba taraga define ma di driving license sing phajin ba gi wafam kaya so pukat na ki Laima Khong da Laiba Army ki gari na takpada walking sat pinu piyama laikidre amana sokle Thong asigi matang da Army ki maikaidagi Thausadi haibagi wahauda Kurkhul gi miyamna Infal Laima Khong lambi tingzin kre Thodo singa se yupung tarum tarakpa matan Infal West ki Sekmai Police Station kwanba Kurkhul gi ima isum lairembi ki laibung manakta thokibane Laikidre binu pi adudi Kurkhul makha lekaidagi Haikam Noborai Sayhompu Mapurai Basyam Kisorni Aduga Soklabi Nupi Aduna Lekai Asimaktagi Kaidem Tampasana Sayang Kai Mapuroiba Case Ibo Temne Soklabi Tampasana House Langon the Labasi Hostal da Lying Satari Masi Lambi Timba Aduga Marilenana Kongjang Sangselibi Singna Impact News the Pongdorapada Lakedrabi Nupi Amadi Soklabi Nupi Aniasi Ngasi Kongna Walking Selingeda Armegi Tatagari Amana Tenglambane Lonana Laikidaba Sigi Matang the Imumanungi Musingna Lema Kong the Labor Army ki Kemta Satuna Wari Sanana Bohonarubada Nungtil Pung Abarum Tarapada Laikidaba Gimda Lakani Haraga Tadoraki Hairi Adubo Pungama Tarapamatam the Lakpung Amlaroi Harapadagi Kurkulgi Miamna Honaruba Latana Army ki Tawangasi Yandeba Fong Doctor Lambi Tingbane Hiramasi the Manipur Lengagna Mieng Sambi Highness Apil Taurakli
आर्मी कैम्प मनुंग दा लेबा कोई खुरखुनी मियोय खरना समाय तौगना कोई गाड़ी की सिपाही गाड़ी न थेंगे कोई हाइकाम की कोई इमा नोबोरे से थेंगे हाइबदेगी कोई इमुंग मनुंग खरना चतन यंगजरबु मतमदा याम थीना फिबम जि सोक्तना लेरमबदेगी मोयदेगी कोइना पुथोकजरा कांदा अखोई राजदा पुजबनी राजदा पुरो मतुंग दा इमा से याद्रे लेट्रे लेट्रब मतुंगदगी मोयगी सिपाही मी सिंगसिगा अखोइगा वारी से छाननबगीदमक बासे हाइनबदा मोयना पुंग अमदा अखोइ लाके अखोइगा वारी सासी हाइना हाइबिरे अखोइ ngaijare pung ama tare moi laktre adagi amuksu lakadra haidana khoi amung ngaire pung ani bo haire ani dagi mari harpa matam dagi de khoi mayam si khang bo jinga maktab dagi khoi lambi je khudak da just thingjalak pane masi gi matang sta khoi government gi side dagi su khidang di khoi mieng changhan ba pamjai Operation Sat Bhavana 28-19 की मखादा तरक सुबह सम राइफल्स से तरक लिबा सिविक एक्शन प्रोग्राम की मखादा अंदरो केंद्र की मनुंग सन्ना लितान पिफम हाइनो पोपी लेकाई की नुपी सेल्फ ग्रुप दा फिशा कोल तरेट खुदोल तमखरे ngasi अंदरो लितान पिफम मेरा पाइबी कम्युनिटी हॉल दा पांगथो की बथौरम अदुदा तरक सुबह सम राइफल्स की कमांडेंट कर्नल अमित कुमार दास ना फिशा कोल सिंगदो अंदरो लितान पिफम हाइनो पोपी लेकाई की सेल्फ ग्रुप की मेंबर सिंह द खुशिना की बने थरम अदुगा मरिलेना कर्नल अमित कुमार दास ना हाई की बद मखातान असम राइफल्स ना दरकार लेबा मफम सिंह द मरुओइन नुपी सिंह की याइफा थौरांग की थवइबा थबक थरम सिंह पाइकनब थौरांग लेजै हाइना कर्नल अमित कुमार दास ना फोंगदोकी We are very hopeful that these wooden machines will be of immense help to the women of the village, wherein we aim that the women here in the village will become self-reliant, they'll get a source of employment, and they will not be dependent on a particular avenue of job. They'll have multiple avenues like weaving and selling their products and have a very dignified life. So that is the aim of our project over here. We are very, very hopeful that in the coming months, similar projects will be undertaken in different parts of Manipur and in my battalion area of responsibility, so as to provide the basic employment avenues for the women folk in every village. Imphal Municipal Corporation IMC के मायो मसागी तौफम थोप मथौ निंगथिन पांगथोक्त्रब मिस अमनि हाइना माराल सिरदुना माक मसाना याना मायो की फम थादोकपगी मतम यौरी हाइना IMC के ऑपोजिशन के माइके के थमलकली IMC के ऑपोजिशन ऑफिस द पाउमिसिंग उनबदा IMC के ऑपोजिशन लीडर तौरांगबम इंद्रजित न फोंगदोरपदा IMC की एम्प्लॉई यूनियन ना हौकिब जनवरी कुनमरीदगी सीजवाक स्ट्राइक लेप्तन सथरपना मरम ओइरक ऑफिस की थबक थौरम सिंगदा खोदोंग सादब कया माय उनरे मसिगी मथक्ता मायोरना हदक थागी नॉर्मल हाउस मीटिंग पांगथोक्तन लेरी मसिना मरम ओइरगा ऑफिस के अमसों वाट पाइखत कदब थबक थौरम सिंगदा असौबा अपन मपीरे सोहाइगी होजिक पाइबिरिबा बीजेपी की रूलिंग में लेबिरिबा मेयरना नॉर्मल हाउस मीटिंग पांगथोक्तबा हदकी थागी अचुंबा मथोंग हुक्तबा अदुंबा मेयर अमगी सबचाबा थौदांग लौदबसी मसी महागना माकी फमदु होजिक चेयर द कोलगा लेफम थोक्ते नॉर्मल हाउस मीटिंग फंगदबसिगी मुहुत्ता मखोइना करीमतरा हाइददना होजिक एम्प्लॉय यूनियन इफान मिसवान कॉर्पोरेशन दा था अमा हेना सीजबाइक स्ट्राइक चथबना लेरिबा ऑफिस की थबक थौरमसिंग अदुगा वाट पांगथोकदरिबा थबक थौरमसिंगदा अचौब अपन पीबसे मसी होजिक पाइबिरिबा मयगी दायित्वने हाइसे मरुइना इफान म्युनिसिपल कॉर्पोरेशन की कॉर्पोरेटरसिंगसी मियामना तसेंगना हाइरगदी मागी वाट नाला सेंबगुम अयाम उबीबनिना अदुंबा थबक थौरमसिंगदो मपुंग फाना अखोइना पांगथोकपा ngamdamukta aina apin tawjiningibdi mari reba department sing maruina mahut department na thadarakpa scheme singda drain clearance ki yai yadi haba punam ase thadok piraga machi jahan biwa bache ai press media kutang thamjage नाकलमरोमदा इम्फाल म्युनिसिपल कोऑपरेशन अयाब याउदना ख्वारमन कैथेल की ngari yon दुकान परिंग दुकान की मनिंगदा सतर पांदुना मनिंग थोंग पाननबा होनरमदगी ngasi IMC का ऑपोजिशन कांबु अमन मफम अदुदा थबक सुरमसिंग लेबनख्रे लोइनना IMC न ऑथोराइज तौदबा पार्किंग मफम सिंग सो अथिंग थमजिनख्रे हिरमसगी मतंग द IMC वार्ड नंबर 4 के कोऑपरेटर लाइसरम अरिन कुमार न फोंगदोरपदा ngari gali haina सुखंगनबा नगमपाल की ममांग थंगब सरुकता लैबा दुकान सिंग असिगी मनिंगदा थोंग फानब थबक पाइकलनिबसी असि IMC न ऑर्डर थोकिबा लैते IMC लैना लैना मनिंग मखा तमना तौनिंग थबक पाइकत यारोई हाइरी
information ama phangwadagi akoi sumai tawdana kanagumba mi kharana swaina municipal corporation gi ayab yaudana shutter pansalaga somda mai phatpagi pot amba lakpasida akoi Imphal municipal corporation gi staff husi track leibani na commissioner su kawre ma su laani ado akoi mayam laksaraga masi thingjabani Imphal municipal corporation ama leina mayamna pungdawna tawibase masi su khudaba mani masi tawbiganu matungna su tawbiganu municipal corporation ase masagi bylaw leijaba ek leijaba rule leijaba adugu mamani aduga haidi akoi plan leiyeba sida municipality gi corporation gi manungda leiba jurisdiction ina akoi sida bypass akoi lambi chatnaba adega sida phatta hudi langsan ba question ba tawbasigi thingnaba akoi gi mamangi house ta akoi masida kai tawgadage habado madugi resolution ama leigrabane proceeding leigrabane adugi makhata na akoi thabak tawuni habasi Phoboksaw Indian Gramin Bitrak na sindana Ujwala Yojana scheme gi makha da langthamala assembly constituency gi tarilak suba sakthong gas yanthop gi thoram pangthokre assembly constituency asuk MLA su oreba minister Karam Siam Gilmieng makha da kawa assembly kai community hall da gas yanthop gi thoram ado pangthokibani Kundrapam Assembly constituency ki manung san ba yumnam patlo gi lembi khong mathakta thong sagalib asi matam laudana ba amadi quality maintain tauna ba matam supada honari ba lauriba Peace and Development Coordinating Committee PDCC Kundrapam bu atingba thamle haina Morning Star Club yumnam patlo gi general secretary atopam thoibana media da phongdu ki wafam asi handokadabane athoba matamda mailinaba singna thong asi mapung fana sadrabadi PDCC na Thugaigani haina akan wafam thamlakli Manipur Press Club ta promise unabada PDCC gi advisor Nong Thomam Zilla na haiki bada thong asina matam sangna phibam sokna leiraktuna misimina yaurapa matamda Morning Star Club yumnam palo gi general secretary atopam thoibana kariguma wahi amata haidraga ngasi da wazaw ngangduna PDCC bo lan uhanna ba hona ba laibakti bani asigama thong asida thoiba hairiba mioi asina contractor amadi Mainaba department ga manaraga thong asi sabat asoba lautunaba ama taure takpani sohaiki Palau thong matang da PDC na thika tawgi haibo khalam ta legide quality control tawna ba new construction gi wa oda dubu replying mong tawbudo yaroi hana thingjabagi wani assembly da hangba question gi matang da benda ba khar leibdagi onemi sambu ko na boycott tawni palau thong aji palau gi thonglo mani upuna gi thong nei thong hai base ga lambi de moi lambi pa da lambi taru hai boni thong adu ki dang ta amoi na PDC boy ko tori what meaning art yak to what PDC na hai jeri tangai phatana thong ase mapung khana pha chadra ba noi palau gi secretary na ogera kra ogera mong ta na ek new construct to ba thugai gani Pakistan da hauzik fazin na thamliba Indian Air Force ki wing commander pilot Avinandan Hayeng tek ta kai da thadok lagani haina Pakistan gi Prime Minister Imran Khan lau thokre ngasi pangthokiba Pakistan gi parliament mi famda wafamasi Imran Khan na phongdokibane mahangna makha tarduna leiba ani gi marakta nungsinaba afaba santi gi mari puraknaba wakhalonda khongthang asi laukalakpani adumoinamak Pakistan na lan pamde santi amadi saukhatpa pambagi damak Avinandan bu thadoknaba phirep asi laurakpani khongthang asina Pakistan bu ason bu oin obade lan gani haina so Imran Khan na makha takhe Amoranda Pakistan Air Force na India gi nongthak ki ngam khai lansinduna military installation laiba mafam singda landarakpa gi thawongbu India na yande ba phongdorkhibarni amadi ngarang leipa ani gi marakta Air Force ki fighter aircraft amamam kapthana khraba matungda akan mamongda ungkhatnaba hengalakibani Pulwama da CRPF ki convoy da terrorist group na suicide bomb attack tawdana personnel nipu hena hat khraba matungda United Nations Security Council da United States United Kingdom amasung France na terrorist group JSE Muhammad amasung group asigi Sip Masud Azarbo global terrorist ni haina laukthokna bataksin khri hairi nakalamaromda Ministry of Information and Technology na YouTube ta wing commander Avinandan Barthaman gi video thagal gi link sing kaktat na ba hai ki badagi link sing adu lauthokre so hairi Hauji sanabagi pauda Hero Second Division League ki match ama da Traw FC Kwakaitel na ahan ba with home ground da mai pap ngam kre All India Football Federation ngi makha da hauji Saturday ba Hero Second Division League Group C gi ngasi Kumal Napak Sports
complex main stadium da Trau FC Kwakatilna yumbu oiduna away team ama oriba Mohammedan Sporting ga akan lamba tauna ki match aduda Trau FC Kwakatilna Mohammedan Sporting bu panjal ani amada maiti ba piki bane Trau FC Kwakatilna match manga sanabada point mapan phomangam kre sathariba Hero Second Division League Group C Kanglupta Trau FC Kwakatil gi taruk suba match oina Kuala Park Sports Complex ki main stadium da Trau FC Kwakatil na yumu oiduna away team ama oiba galuna league asida reserve team ama oiba Jamshedpur FC ga Mars ahumna lamba taunaragani Ahanba BBM Memorial Trophy Veteran Football Tournament ATVFA Thamiban Mai Pakre United Veterans Football Association Manipur Gimi Makada Infal East Veteran Football Association Sendana SWC Nungoigi Sanabung the Sanaki Tournament Siki Anisabal Lecta ATVFA Thamibanna Shanghai FC Thamiban Bupanjal Manga Sino the Mighty Papiki Satariba Football Tournament team Nipan Saru Yari Hayang Tournament Siki Makata Balik Mets Ani Sanagani Haina Tournament Siki convener Nathadurapa Zero Laman Kanglakli. Tadisuba MVCA T20 Cricket Tournament Ngasidagi Lang Tabal Pub Ground the Pang Topa Hokre. Manipur Veteran Cricket Association Sinduna Ngasidagi Sanaba Hogiba Tournament Sigi Ngasi Han Basanak Licta Siam Kagem Palina Tos Ngamduna Vetting Hana Sanakib over Taranipa and the wicket at the Turaga Run Sama Marpamapalubangam Inning Asida Zodivana Ball Kulumdoi the run Humdoi Aduga Robinson a ball Kuntareta run Kuntramid Lobangamki Masigi Pakomoina Mets Asigi Anisuba betting Sanakiba Cyclone Thamiban Obo Taratareta wicket at Turaga Run Sam Kutramarika Lodana Mets Asi Run Yakimanga the mighty Bananki Inning Asida Rohindrona Run Kuntarulauki Mets Asi the ball Kulumdoi the run Homputaruk Amas wicket and Lobangamkiba Sam Kagim Paliki all rounder Zodivana Man of the match Takre, Tini Panasaru Yadu, the Satariba Tournament, Haying Sanagadaba, Anisubalikta, DSU Kwakatilamadi LCCC Sajinga, Ahum Subaliktana, Napsaka, Impalamasung YWC, Lang Tabal Ani, Lamba Taunaragani. Shali Basai Nipan Suba Kanglai Mega Sports Festival Mars Kundagi Kunmanga Faba Kanglai Park Students Association case in a Sindana Pantolagani Hairi. Sports for a sense Haibawakalon the Master Athlete Cycle Rally Ama, Pangto Kodribasi the Su, Lamdamasigi Miam, the Saru Yabi Haina Apil Taurakli, Nasikoya Tong the Laiba, Association Sigimayelo sang the Pangto Gipapong, Miss Unabada, Sports Festival Sige Convener, Sanjao Kulakpamna. Hai Manipur ke tongan ba mafam sing da pang thoka doriba sports festival sike manung sana men's open Kanglai Park Kang trophy under 17 boys Kanglai Park football trophy men's open Kanglai Park marathon race sub junior boys and girls ki Kanglai Park Saibi Yandam Naba under 17 boys and girls ki thangta championship ka lunena inter JS CC football trophy so masana singa sike lunena pang thoka ni hairi Kanglai Mega Sports Festival asigi mapa puba oina lagliba March 3 ing sing ne trapan amajing numita Imphal gi Kangla dagi lanthaduna Manipur tonga tonga homsingda sports for exchange cyber team da cycle rally amsu pangtholagani asingloba cycle rally amadi Kanglai Mega Sports Festival asibu Manipur da laibiriba praja isina khoi be omni Kanglai cha khudingmakna sports punungsi be khudingmakna saru ya biduna amadi angamba mateng tobiduna hena pung phaba amadi tingjang kaijang daba Kanglai Park ama semgatpada saru ya minasi hena miyang ifamda paujanjari Hauziaru bada Moroba Pauna Pizari. MZ Narega ki Tabak Sotaribaki Matang the committee Siem Laga Tigatanaba, opposition to MLA Okram Surjakuman House at Pokaki Wapambo, Minister Biswas in the committee Siemaki Matauta behind the Pakum Pikre. Jenimsta is the last out of a few lane in the Langa Kisel later by the MLA Singh Tham Gitolo, Katok Laga Lacy and MLA Zoikison House of Tamkre. Health Minister Jayant Kumar Sen official Liam Natharu Hai. Manipur Police ki sniper rifle mapan order Taukre MP5 automatic rifle galonena night vision yawa normal lane na bamasung bomb squad ki anaba kolai sing lane na bahona ri haina Chief Minister na House Tamkre.
ngasi sathaki assembly mifam na demand for grants nipan apun sen from lupa koti lisingani changa nipumari lakh 38 pass taukre the Manipur Loktak Lake Protection Third Amendment Bill 2019 so pass taukre Nagaland tainaba mafamda ladiba Manipur gi Jesami subdivision matam kayagi mamangdagi lainga kamiyeng sangbidabadagi hiram kayada so thaduna laini Laima Kongda Laiba Army gi gari na thomadagi nupi ma laikidre mana sokle thong asida khoisaung na ba khurkhul gi miyamna Laima Kong lambi thingzin kre Amasung Fazinduna Thamliba Indian pilot Hayeng Thadolagani Haina Pakistan Prime Minister Imran Khan Lauthokre Apavamari Thamina Lauthok Liba Kongthang Asina Pakistan bo Ason bo oin ubadi langani suhairi